Hapta Kangjebungda mi itak taklabasu gate the security na body scanner amasum mental detector sizinaduna kana sektori. Kokomi amadi atay loop sing yaw na IDP sing na sangay festival pangthokpagi mayokta Haigak Paina leblak padegi Makoi Bulakshin na security force na tear gas smoke bomb na sing kaptra tan kairaga nampuda pangthorak liba Manipur Sangay Festival 2025 ki main benu oiriba hata Kangjebungda mi itak taklabasu masigi gate di security na sangsilakpa singbu body scanner masum mental detector sizinaduna section na sectori sa tharak liba Sangay Festival asigi mari ni sanba numita Pausi man Impal East ki Palace compound leiba hata Kangjebung la satuna festival asi ki paudom miyam na tamna begidama sanglubada festival asi ngarang yengnabada ngasina mi khara hena lakna bukum uki adumna di oiraga festival pangthok liba mafam asida sangluba matamdari mafam dur leiram liba miyoi sing ayambana official card yan bangak urakhi loina card yan da khara su yaudabadi nati festival pangthok liba mafam asida ngarang yoina nan local gi mihoi sing na imung manung amadi angang sing pudun festival asi yengba laknabana mapung oibugum urakhi festival manung no food stall hangduna phamliba singda posit kamdauri bigi haina pauksi singi maike digi hanglubada makoina yoliba asa athak sing asi ngasi dagi di ngarang hena dum shitli haina paudum lakhi amarom na festival asi numit tarani sumna sathagani haijarabasu benu manung di stall hangduna phamliba singna posit tabigi awab kyam meunari nomai goina lupa lising ani ki pot phawba yonba ngamdabigi fibamda lehuri mafam asida food stall hangnabigi damak lupa lising taraga manga duga commercial stall singina lupa lising tara deposit tawkhibani makoina makhatana festival asi kuidaklaga mi yam khalakhigani haibigi wakal stall sing makhatana hanglagasu pochitabigi sang nomgi hengalagli herakhi exta n Biren singana thagalakba post amada ikhang khawdana Bollywood ki legendary actor oiribus Ramendra Laikidavada Manumatam Sana Laikidavada thamoi sona awaba phongdokli amasum nungaitaba phongdok leba wafam yauna wafam kya ningamdana phongdorakli Kangla Pau gi editorial myamna thamjari TNA na urkhula masum kamjong na popi muthatpegi phirep thaganingai oi Manipura akaknaba miyoi Kanglup amana singi tungan mafam sing mayai ka badrak sungba sizinaba popi pambi thaba thingbegi wathok leidi State asida popi thabagi thabakpu maru oiba sinpham amadi koaidagi sentok leibu oibadigi sinpham asi nataba atopa sinphamna mut sinnanaba kana hotnarabasu sinpham asi thadu u yadabadigi asoba singnaba amadi muknaba thokli Manipur gi miya maru oina lenga na popi thab yaro hebigi athingba thamlibagi maramdi popi pambi digi miyoibagi punsi manghanba tamthiraba drug makhal sing sungbadagini pambi asidagi sungba drug sing adu ana lenga mari lenana param sumna sisinatabanati Heroin Number 4 Injection Tauruba Miyamagi Punshigi Sangsata Power Sahi Tare Kaktani Haina Wenbaki Drug The Danger Zone Hai Aduga HIV Infection Tauruba Miyagi Punshi Supa TV Sagunagali Manipur State AIDS Control Society Lampel Part Drug Haibisi Karino Haibiki Matang World Health Organization Anaba Panava Dr. Hidak Kayamarum Piribudo Drug Ni Aikoina ani marirak sisinaraga tokpa ngamdaba potugi matikna laisuraba adubu nisha haibadi drakni yamna samna hairabada haksangna mayai kahanba pot adubuni heroin haibasi kanidagi semba mayak kahanba ngahonba amasum tummanaba hidak makhalamani adubu masi lana sisinarabadi punsi amasum khunai maganba narcotic amani popi pambi hairibasi sel yamna phangba angangba Mangra masu komla masu natragana angauba mapal satpa pambi makhalamani mitai singna pambi makhalasi aphing haina khangnai sel yamna phangbagi khudong sab leirabasu laumi amatana makoi gi lamsingda pambi asi paksana thanadi popi pambi khawbagi makhalasi noma khaktada loigadabani thaba tarabasu mathau taba adu khaktagi oina mamingtagi akaknaba adu tamak thaba tai mayai ka badrak pambi asi lokpa matamna sai taraga manga gi makhada leiba angang sing sisna biadi pambi asi da satpa leising adu mamun pharakpa matamda manaktaga sangluba miwedu ngaugalli haibasini pambi asi da sukani heroin sing drug makhal kya sungbuda sijnai popi pambi thabagi matangna malem gi leiba kya wathok lanthok thokhibagi pawdam lei drug sijna bagi sang hengalakibadagi punsi mangba Sondam nandamba ohenduna sakotpa maninghanba crime sing tholi leiba ama khudum chansinduna loilam ohenduna pambai oina drug ki lal narco warfare sa thabalaitri
इंडिया की अरोइब ngam ओरिबा मणिपुर याउन अवांग नोंपोक की स्टेट ओरिबा पॉपी थाबा ड्रग सुंगबा मदि ललोनबे की वाथोक मयुनरी मसिगी मनुंग मणिपुर ख्वाइदि की साबु वाथोक लैरि लेंगाना पॉपी थाब ड्रग योनबा थिंगनबा वार ऑन ड्रग की खोंजंग इलीगल इमिग्रेंट संगलक थिंगबा खंदोकपा अमदि मिटोप सिंगना खुंदा लैता सिनबगी अनवनबु खुल सेम थिंगनबा थौरांग सिंग लौखटलुबगी मयुक्ता मखोइ सिंगी तो ओइबा तोखाइबा लेंगाक सेमनबा डिमांडा लांदारखिबगी लोइखम नाइदबु वाथोक मयुकनरिबसिनी मणिपुर लेंगाना पॉपी थाब अमदि ड्रग ललोनबा मयुकनबा ngamdana लैरिबसिदा Mateng pangnabigidama tangkul nagalong TNL na lusingba Committee on Poppy Eradication warep logduna urkhul kamjong na paksana poppy tharakliba sing thingna warep khabas maramdam amadi miyamgi punsi kanaba lokholapa wakhal taba thakanangai oiba phirip ni lawi Manipur gi mayai kaba chinchak drak lalonba sing maru fauna muthatna ba hona bada miyam punamagi thaudang sauna lei mayai kaba drak lalonba sing miyamgi yekna bani haiba kangla pawgi editorial thamjari bus lokta tasin bada manga sire kyana sokli उत्तराखंड की तिहारी डिस्ट्रिक्ट ngarang बस अमा अरुबा लोक अमा तासिन बदगी पैसेंजर मंगा सिखिबगा लोइना अतोपा कया अमना सोक लहन ऑफिशियल सिंग फोंदोखरे स्टेट डिजास्टर रेस्पॉन्स फोर्स SDRF की ऑफिशियल अमना फोंदोकगी मतुंगिना थाउदो नहन अयुक तिहारी डिस्ट्रिक्ट की नरेंद्र नगर एरिया द लेबा कुंजापुरी हेंदोला खान खुनमना थोकिबनी मांगनाखी बस अदु मीटर हुमद्रारुम लुब लोक अमर तासिन बदुर मियोय मंगा सिबगा लोइना अतोपा कया अमन सुखी थाउदो अदुगी पाव फंगबगा SDRF की टीम मंगा खुदकता थाउदो थोफामदुर संगसिनबगा लोइना मी कनबगी थबक सतकी हाइन फोंदोकलदुन ऑफिशियल सिंगदुनाखी असोकपा सिंग मनानकपा हॉस्पिटल अमद पोखटख्रे हारि पाकिस्तान की अवांग नुसुप थंगबा सिक्योरिटी हेडक्वार्टर्स की सुसाइड बॉम्बर स्ट्राइक टू ऑफिसर अहम सिखरे हारि पाकिस्तान की अफगानिस्तान के लोनबा खैबर पख्तूनख्वा प्रोविंस की कोनुंग पेशवार ngarang ayuk satakiba suicide bomber ni gi attack strike ta mapamadu gi security force ki headquarter da officer ahum hatkhre du atopa taramathu amana asu apana khankhre haina police officer amadi mapamadu rescue operation sathariba official singi maike gi phongdorakli attack adu peshawar gi security force headquarter adu da leiba personnel singna ayuk ki parade pangthoknana ba sem saringai da satharakpani haina Peshawar police chief Sahid Ahmad Fungdurakli Magna Makataraduna suicide bomber anigi manungda amana federal constabulary gi provincial headquarter gi main gate ta explosive singadu detonate tawburga pokhayan kibini loinana atopa bomber aduna parking area manakta officer singna kaptuno hatkiyari Ahamana Fungdokpigi matungina attack adu satharakpa matamda headquarter adugi ayuki parade drill sathanana ba security personal samga yankhai romna tholoktuna leiringai de thokibani hari ngarang ayuki thawdo odu senari bu suicide bomber terrorist adu makhongna lakpa maramna parade area yawbungam kidabani loinana security personnel singaduna matang sana khut hanbadegi hena masing yamba mongna security personnel sing siramgadaba thawdo odu kalawbungam khiyani su pawsta makatari